Malemgi Nupigi Numit Palan Lakpada Nupi Oibisinda Achobo Fida Ama Pibagidamak Nungaibadi Fawi Adubulamdam Sidatokli Batok Wato Kayasina Tamui di Kaihali Haina Imasina Tamlakli. Manipur bu mahosagi punsida hanjil hange hairabadi peaceful negotiation natana hanjil hanba ngamloi haina Union Minister Kiran Rijiju na phongdokre. Fisheries Management and Ecology Fostering Knowledge Exchange Ski International Workshop Manipur University da hokre anoba kanglo namadi khutlai gi mateng na nga hena puthong na bokot na bamathok tai haina MU gi VC na hairi Aki akhang pi haibagi mayokta Jenims ki doctor amade staff sing na changsan gani tawramba OPD amasung routine OT lab nabagi khongjang miyam gi yenglaga hantokre Amasong Manipur da ahan boy na pangthokpa Northeast Film Festival 2024 nga solution kre Garo feature film Rapture na best film amadi Haubam Pavan Kumar na best director gi award phangkre